नुमिदाꯡ ꯋꯥꯏꯔꯝꯗꯨꯗ ꯆꯤꯡꯁꯦꯜꯕꯨ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯍꯥꯏꯗꯅ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ꯫ ꯂꯥꯏꯖꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯆꯤꯡꯁꯦꯜ ꯃꯉꯣꯟꯗ ꯆꯪꯗꯦ꯫ ꯉꯔꯥꯡꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯁꯤꯡꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯇꯧꯐꯝ ꯊꯣꯛꯄ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯣꯏꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯃ ꯏꯐ ꯐꯥꯗꯦ꯫ ꯀꯔꯤꯒꯤꯗꯤ ꯑꯣꯏꯒꯅꯤ? ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯦ꯫ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯂꯥꯏꯅ ꯐꯥꯕ ꯉꯝꯃꯤ꯫ ꯂꯥꯏꯖꯒ ꯑꯍꯜ ꯑꯃꯅꯤꯒꯅ ꯍꯥꯏꯗꯅ ꯆꯤꯡꯁꯦꯜꯕꯨ ꯌꯥꯍꯦꯟꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯣ ꯍꯥꯏꯗꯅ ꯆꯪꯂꯛꯏ꯫ ꯌꯥꯍꯦꯟꯗꯨ ꯃꯥꯒꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯁꯨꯃꯥꯡꯗꯨꯗ ꯃꯥꯒꯤ ꯑꯉꯥꯡꯈꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕ ꯃꯃꯥꯅ ꯇꯧꯔꯤꯗꯨ ꯌꯦꯡꯉꯤ꯫ ꯃꯄꯥꯕꯨꯡꯅ ꯋꯤꯜ ꯆꯤꯌꯔꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨꯁꯨ ꯃꯥ ꯎꯏ꯫ ꯃꯆꯤꯟꯗꯒꯤ ꯋꯥ ꯑꯃ ꯍꯥꯏꯗꯦ꯫ ꯊꯣꯡꯗꯨꯗꯒꯤ ꯅꯣꯛ ꯇꯧꯔꯛꯄꯗꯨꯗ ꯌꯥꯍꯦꯟ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯛꯄꯅꯤ꯫ ꯆꯤꯡꯁꯦꯜꯅ ꯔꯥꯅꯤ ꯐꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯑꯃ ꯏꯜꯂꯒ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯑꯉꯧꯕ ꯔꯨꯃꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯣ ꯌꯥꯍꯦꯟ ꯎꯏ꯫ ꯃꯁꯝ ꯑꯗꯨ ꯁꯝꯕꯨꯜ ꯑꯣꯏꯅ ꯐꯖꯅ ꯄꯨꯡꯈꯠꯂꯤ꯫ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯝ ꯑꯃꯅꯤꯗꯤ ꯇꯥꯏ꯫ ꯀꯌꯥ ꯍꯦꯟꯖꯟꯅ ꯀꯦꯁꯤꯟꯗꯦ꯫ ꯆꯝꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯝꯅꯕ ꯃꯑꯣꯡꯗ ꯀꯦꯕꯤꯔꯛꯏ꯫ ꯌꯥꯍꯦꯟ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯇꯨꯅ ꯂꯦꯞꯄꯒ ꯀꯧꯔꯛꯏ ꯇꯞꯅ, "ꯁꯅꯥ, ꯆꯠꯂꯒꯦ ꯍꯥꯏꯔ?" ꯆꯤꯡꯁꯦꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯌꯥꯍꯦꯟꯗ ꯌꯦꯡꯉꯤ꯫ ꯋꯥꯔꯧꯔꯦ ꯍꯦꯟꯅ꯫ ꯋꯥꯔꯧꯕ ꯄꯨꯝꯅꯃꯛ ꯍꯩꯊꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯗꯣ ꯅꯝꯍꯠꯄꯤꯈ꯭ꯔꯦ꯫ ꯃꯁꯥꯒ ꯉꯝꯗꯕꯒ ꯁꯦꯡꯅ ꯌꯥꯍꯦꯟꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯤꯡꯁꯦꯜ ꯃꯤꯠꯆꯥꯟꯅꯗꯅꯕ ꯍꯣꯠꯅꯖꯩ꯫ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯕꯗ ꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯈꯨꯃꯩ ꯇꯞꯅ, "ꯑꯕꯨꯡꯆꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯁꯅꯥ, ꯅꯪ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ?" ꯆꯤꯡꯁꯦꯜꯗꯣ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯄꯨꯂꯞ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯀꯅꯤ, ꯀꯩꯗꯧꯕꯒꯤ ꯂꯥꯛꯇꯅꯤ ꯑꯕꯨꯡꯆꯥ? ꯅꯪꯅ ꯅꯥꯔꯦ ꯍꯥꯏꯕꯗ ꯑꯩꯅꯗ ꯍꯥꯟꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯪꯅ ꯀꯩꯅꯣꯝꯃ ꯁꯣꯛꯑꯦ ꯍꯥꯏꯕꯗ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯇꯤꯐꯤꯟꯗꯒꯤ ꯑꯆꯥꯄꯣꯠ ꯃꯨꯜꯂꯒ ꯆꯥꯈꯤꯕꯗ ꯑꯩꯅ ꯐꯨꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯉꯣꯟꯗ ꯐꯨꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯇꯤꯐꯤꯟꯗꯒꯤ ꯍꯦꯟꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯈ꯭ꯔꯦ꯫ ꯌꯥꯝ ꯋꯥꯡꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯝꯃꯒ ꯐꯨꯗꯧꯕ ꯉꯥꯏꯔꯦ꯫ ꯃꯁꯥꯁꯨ ꯌꯥꯝ ꯐꯔꯦ ꯑꯕꯨꯡꯆꯥꯗꯤ꯫ ꯊꯕꯛ ꯍꯣꯠꯅꯕꯁꯨ ꯀꯜꯂꯤ꯫ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯕ ꯅꯪꯅ ꯄꯥꯈꯪ ꯐꯥꯔꯒ ꯑꯁꯨꯛ ꯅꯊꯧꯅꯥ ꯂꯩꯅ ꯂꯩꯕꯗꯣ꯫ ꯑꯗꯣ ꯑꯕꯨꯡꯆꯥ, ꯑꯩ ꯋꯥ ꯑꯃꯈꯛ ꯈꯪꯒꯦ, ꯅꯪ ꯑꯁꯦꯡꯕ ꯈꯨꯝꯒꯦꯔꯥ?" "ꯍꯥꯏꯌꯨ." "ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥꯅꯦ?" ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕꯅꯤ ꯌꯥꯍꯦꯟꯗꯣ꯫ ꯆꯤꯡꯁꯦꯜꯅ ꯑꯗꯨꯛ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯥꯒꯤ ꯁꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯩꯅ ꯅꯃꯤꯡ ꯐꯥꯎ ꯀꯧꯗꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯆꯍꯤ ꯈꯔꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯈꯤꯗꯕꯅꯤ꯫ ꯁꯅꯥ, ꯑꯩ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯀꯦ꯫ ꯑꯩꯉꯣꯟꯗ ꯐꯪꯉꯛꯄ ꯗꯟꯗꯤ ꯄꯨꯝꯕ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯌꯣꯛꯅꯒꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯄꯥꯞꯇꯤ ꯑꯩꯉꯣꯟꯗ ꯄꯨꯍꯟꯕꯤꯒꯅꯨ ꯆꯤꯡꯁꯦꯜ." ꯆꯤꯡꯁꯦꯜꯗꯣ ꯌꯥꯍꯦꯟꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯌꯥꯍꯦꯟꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯨꯅꯤꯡ ꯈꯖꯤꯛ ꯀꯥꯡꯈꯠꯂꯒ ꯌꯥꯍꯦꯟꯒꯤ ꯃꯁꯝꯗꯣ ꯇꯞꯅ ꯁꯦꯝꯕꯤꯔꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯥꯅ ꯁꯤꯟꯊꯕ ꯃꯈꯩ ꯃꯈꯨꯠꯇꯨꯅ ꯌꯥꯍꯦꯟꯒꯤ ꯃꯀꯣꯛꯀꯤ ꯁꯝꯗꯣ ꯅꯥꯟꯊꯕꯤꯔꯛꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯈꯛ ꯍꯥꯏꯔꯝꯃꯤ, "ꯑꯕꯨꯡꯆꯥ, ꯅꯪ ꯅꯥꯒꯅꯨꯀꯣ." ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯌꯥꯍꯦꯟꯗꯨ ꯀꯞꯂꯦ꯫ ꯐꯅ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯑꯃ ꯅꯨꯄꯤ ꯃꯉꯣꯟꯗꯒꯤ ꯐꯪꯖꯕꯁꯤ ꯃꯥ ꯃꯄꯨꯛꯅꯤꯡ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯤ꯫ ꯆꯤꯡꯁꯦꯜꯗꯣ ꯌꯥꯍꯦꯟꯗꯒꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯅ ꯂꯦꯞꯂꯒ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜ ꯑꯗꯣ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯃꯁꯥꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯂꯥꯏꯕꯛ 3 ꯀꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯒꯗꯕꯗꯣ ꯃꯥ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯠꯁꯥ ꯐꯥꯎꯕ ꯁꯣꯛꯑꯝꯗꯦ꯫ ꯌꯥꯍꯦꯟꯗꯣ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ꯫
ꯆꯤꯡꯁꯦꯜꯁꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯣ ꯐꯥꯎꯕ ꯃꯥ ꯅꯨꯄꯤ ꯃꯉꯣꯟꯗ ꯄꯤꯕ ꯉꯝꯍꯧꯗꯦ꯫ ꯄꯩꯁꯥꯗꯣ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯨꯠ ꯈꯨꯠꯁꯥ ꯇꯔꯥꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫ ꯆꯤꯡꯁꯦꯜꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯁꯝꯂꯞꯅ ꯑꯗꯨꯝ ꯇꯧꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯃꯤ ꯌꯥꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯗ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯆꯤꯡꯁꯦꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯝꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯑꯒ ꯂꯥꯏꯖꯅ ꯍꯥꯏꯔꯤ, "ꯁꯅꯥ, ꯅꯥꯕ ꯌꯥꯗꯦꯀꯣ, ꯅꯥꯒꯅꯨ ꯏꯆꯥꯁꯤꯗꯤ, ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯩꯅꯣꯝꯃ ꯂꯩꯕꯗ ꯏꯃꯥꯕꯨ ꯍꯥꯟꯅ ꯅꯤꯡꯁꯤꯡꯉꯛꯎꯀꯣ꯫ ꯅꯪ ꯄꯥꯕꯨꯡꯁꯨ ꯂꯩꯔꯤ, ꯏꯆꯥꯒꯤ ꯀꯩꯁꯨ ꯋꯥꯠꯍꯜꯂꯣꯏ, ꯅꯥꯒꯅꯨꯀꯣ ꯊꯣꯏꯕꯤ." ꯅꯨꯡꯁꯤꯔꯦ ꯃꯇꯧꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ꯫ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯁꯤꯗ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯌꯥꯎꯔꯕꯅꯤ꯫ ꯁꯅꯥꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯣꯏꯕꯤ ꯐꯥꯎꯕ ꯃꯤꯡꯒꯧ ꯀꯧꯕꯤꯔꯝꯂꯦ꯫ ꯆꯤꯡꯁꯦꯜ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ, "ꯍꯣꯏ ꯏꯃꯥ." ꯂꯥꯏꯖꯁꯨ ꯀꯩꯅꯣꯝꯃ ꯆꯥꯎ ꯍꯥꯏꯗꯅ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯊꯣꯔꯛꯂꯦ ꯌꯨꯝ ꯑꯗꯨꯗꯒꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯁꯦꯜꯒꯤꯅ ꯃꯅꯦꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯊꯗꯨꯅ, "ꯑꯇꯣꯝꯕꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ꯫ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯃ ꯎꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯅꯤꯅꯦꯗ." "ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯦ. ꯌꯥꯍꯦꯟꯕꯗꯤ ꯅꯪꯒ ꯑꯗꯨꯛ ꯂꯨꯅꯁꯨ ꯇꯤꯟꯅꯩ ꯄꯤꯛꯂꯤꯉꯩꯗꯒꯤ. ꯅꯪꯅꯁꯨ ꯑꯗꯨꯛ ꯈꯣꯏꯗꯥꯖꯔꯤꯅꯤ. ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦ ꯅꯣꯏꯕꯨ?" ꯆꯤꯡꯁꯦꯜ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯗꯅ ꯋꯥ ꯑꯃꯈꯛ ꯍꯪꯂꯛꯏ, "ꯃꯥꯃꯣꯅ ꯃꯣꯏ ꯑꯍꯜ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯈꯤꯒꯦꯅꯦ?" "ꯀꯔꯤ ꯍꯥꯏꯅꯅꯤ? ꯃꯤꯇꯣꯞꯁꯨ ꯅꯠꯇꯦ ꯌꯥꯍꯦꯟꯕꯗꯤ. ꯅꯪ ꯃꯥꯃꯣꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯆꯍꯤ 30 ꯍꯦꯜꯂꯕꯅꯤ ꯑꯇꯣꯝꯕꯤ ꯅꯪ. ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯗꯣꯔꯤ ꯌꯨꯝꯁꯤꯗ? ꯂꯝ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ. ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯌꯥꯍꯦꯟꯒꯤ ꯊꯕꯛꯀꯤ ꯀꯩꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯈꯩꯗꯨꯅ ꯌꯨꯝꯁꯤꯗꯤ ꯁꯦꯟꯅꯖꯅꯤ. ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ. ꯅꯪ ꯃꯥꯃꯣꯅꯗꯤ ꯍꯥꯏꯈꯤ ꯅꯪꯒꯤ ꯋꯥ ꯑꯃ ꯇꯥꯒꯦ ꯍꯥꯏꯗꯅ." "ꯅꯦ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯉꯣꯟꯗ." ꯃꯅꯦꯗꯨ ꯏꯉꯛꯉꯛꯏ, "ꯀꯩꯅꯣ ꯑꯇꯣꯝꯕꯤ, ꯅꯪꯅ ꯌꯥꯍꯦꯟ ꯅꯨꯡꯁꯤ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯇꯥꯃꯣ ꯐꯥꯎꯕ ꯌꯥꯎꯅ ꯈꯪꯈꯤꯕꯅꯤ. ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ, ꯌꯥꯍꯦꯟꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ?" "ꯅꯦ, ꯑꯩ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯉꯝꯃꯣꯏ. ꯄꯥꯕꯨꯡꯅ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯀꯅꯨꯅ. ꯑꯩ ꯍꯥꯏꯕ ꯏꯟꯗꯕꯤ ꯃꯆꯥ ꯑꯣꯏꯅꯤꯡꯗꯦ." "ꯀꯔꯤꯅꯣ, ꯌꯥꯍꯦꯟꯗꯨꯕꯨ ꯅꯨꯄꯤꯒ ꯆꯦꯜꯂꯨꯔꯕꯣ ꯍꯥꯟꯅ? ꯑꯩꯅ ꯇꯥꯈꯤꯕꯗꯗꯤ ꯂꯨꯍꯣꯡꯅꯤ ꯇꯧꯔꯝꯕꯗꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯨꯔꯒ ꯕꯥꯔꯇꯣꯟ ꯆꯠꯂꯝꯗꯥꯏꯗ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯈꯤ꯫ ꯑꯕꯨꯡꯆꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯒꯦ ꯑꯩ ꯈꯪꯗꯦꯅꯦ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯅꯪ ꯌꯥꯍꯦꯟꯕꯅ ꯅꯪꯕꯨ ꯐꯥꯕꯅꯤ. ꯅꯁꯥꯅ ꯌꯥꯗꯦ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯇꯣꯝꯕꯤ? ꯅꯪꯅ ꯑꯗꯨ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯤꯅꯦ ꯂꯣꯏꯅ ꯊꯦꯡꯅꯒꯦ." ꯀꯔꯤ ꯈꯨꯝꯗꯣꯔꯤ, ꯀꯔꯤ ꯍꯥꯏꯗꯣꯔꯤ, ꯀꯔꯤ ꯋꯥꯍꯩꯅ ꯄꯥꯈꯨꯝ ꯑꯣꯏꯅ ꯄꯤꯗꯧꯔꯤ? ꯅꯨꯄꯤ ꯐꯥꯔꯒ ꯄꯨꯔꯛꯏ, ꯃꯁꯥꯅ ꯌꯥꯗꯦ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗ ꯂꯥꯏꯖꯅ ꯀꯔꯤ ꯑꯣꯏꯗꯣꯔꯤ? ꯌꯥꯍꯦꯟꯅ ꯇꯧꯒꯗꯕ ꯃꯌꯥꯝꯗꯣ ꯃꯥ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯂꯣꯏꯅ ꯎꯔꯤ꯫ ꯌꯥꯍꯦꯟꯒꯤ ꯑꯉꯥꯡꯈꯩꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗꯣ ꯆꯤꯡꯁꯦꯜꯒꯤ ꯃꯀꯣꯛꯇ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯨꯔꯕꯅꯤ꯫ ꯆꯤꯡꯁꯦꯜ ꯋꯥ ꯑꯃ ꯐꯥꯎꯕ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯤꯕꯁꯤ꯫ ꯃꯅꯦꯗꯨꯅ ꯍꯪꯉꯦ ꯌꯥꯎꯅ ꯍꯪꯉꯛꯄꯅꯤ, ꯈꯨꯝꯕ ꯉꯝꯃꯣꯏꯗꯕ ꯋꯥꯍꯪꯅꯤ, ꯀꯤꯠ ꯅꯝꯃꯛꯄꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯅꯦꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯁꯦꯜꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯏ꯫ ꯆꯤꯡꯁꯦꯜꯗꯣ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯐꯤꯗꯨ ꯊꯨꯞꯆꯤꯟꯈ꯭ꯔꯒ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯗꯒꯤ ꯁꯣꯛꯇ꯭ꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯣꯟꯗꯨ ꯑꯣꯐ ꯍꯥꯡꯉꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁ ꯀꯣꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯗꯣ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯤꯡꯁꯦꯜꯗꯣ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯆꯤꯡꯁꯦꯜꯗꯣ ꯄꯥꯏꯁꯤꯔ ꯄꯥꯏꯔꯣꯏꯁꯤꯔ ꯍꯥꯏꯗꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯔꯤꯡ ꯑꯗꯨ ꯇꯠꯈ꯭ꯔꯦ꯫ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯆꯤꯡꯁꯦꯜꯗꯣ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯜꯂꯣ." ꯁꯈꯦꯟꯅ ꯑꯁꯣꯝꯗꯒꯤ, "ꯆꯤꯡꯁꯦꯜ." "ꯍꯥꯎ, ꯇꯥꯏꯌꯦ." "ꯊꯣꯡꯅꯥꯎ ꯐꯥꯎꯗꯪ ꯊꯣꯔꯛꯀꯦꯔ ꯅꯪ?" ꯆꯤꯡꯁꯦꯜꯗꯣ ꯏꯉꯛꯉꯛꯏ, "ꯀꯩꯒꯤꯅꯣ ꯁꯈꯦꯟ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ. ꯑꯩ ꯁꯤꯗꯒꯤꯗꯤ ꯅꯪ ꯎꯕ ꯐꯪꯈꯤꯗꯕꯁꯨ ꯌꯥꯏ. ꯊꯣꯡꯅꯥꯎ ꯐꯥꯎꯗꯪꯗꯤ ꯅꯪ ꯂꯦꯞꯄꯤꯌꯨ." ꯆꯤꯡꯁꯦꯜꯁꯨ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡꯗ ꯊꯝꯗꯨꯅ ꯊꯣꯡꯅꯥꯎꯗꯨꯗ ꯊꯣꯔꯛꯄꯗ ꯎꯔꯦ꯫ ꯁꯈꯦꯟꯅ ꯒꯦꯠ ꯃꯃꯥꯡꯗꯨꯗ
ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡꯗ ꯊꯝꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯆꯤꯡꯁꯦꯜ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯨꯁꯨ ꯆꯨꯕ ꯍꯧꯔꯛꯏ ꯁꯛꯍꯦꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯁꯥꯗꯣ ꯃꯆꯤ ꯑꯃ ꯂꯦꯡꯗꯦ ꯆꯤꯡꯁꯦꯜ ꯀꯩꯗꯧꯕꯒꯤ ꯁꯛꯀꯗꯨ ꯐꯖꯔꯤꯅꯣꯅ ꯉꯁꯥꯏ ꯍꯜꯂꯛꯄꯗꯒꯤ ꯃꯃꯥꯏꯗꯣ ꯇꯥꯗ꯭ꯔꯤ ꯄꯨꯂꯞ ꯁꯝꯗꯣ ꯂꯧꯊꯣꯛꯇ꯭ꯔꯤ ꯃꯅꯥꯗꯒꯤ ꯁꯅꯥ ꯂꯧꯊꯣꯛꯇ꯭ꯔꯤ ꯁꯤꯔꯛꯈꯤꯕ ꯂꯤꯛꯇꯣ ꯂꯧꯊꯣꯛꯇ꯭ꯔꯤ ꯁꯛꯍꯦꯟ ꯀꯩꯗꯧꯔꯤꯅꯣ ꯅꯪꯑꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯍꯜꯂꯣ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯀ꯭ꯂꯥꯁ 7ꯗꯒꯤꯅꯤ ꯆꯤꯡꯁꯦꯜ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯐꯖꯩ ꯌꯥꯝ ꯀꯣꯏꯒꯦ ꯍꯥꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯀꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯆꯍꯤ 38 ꯁꯨꯔꯦ ꯆꯤꯡꯁꯦꯜ ꯅꯣꯛꯅꯤꯡꯗ꯭ꯔꯥꯅꯦ ꯑꯁꯨꯛ ꯌꯥꯝ ꯑꯅꯝ ꯀꯟꯅ ꯅꯪ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯑꯩ ꯇꯥꯏꯅꯔꯣꯏꯗ ꯅꯪꯒꯤ ꯅꯒꯨꯟꯅ ꯁꯤ ꯌꯧꯅ ꯀꯟꯈꯤꯕꯒꯤ ꯑꯩꯅ ꯉꯁꯤ ꯐꯥꯎ ꯑꯉꯥꯎꯕꯗꯧꯅ ꯂꯩꯕꯅꯤ ꯆꯤꯡꯁꯦꯜ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯅꯨꯡꯁꯤꯔꯨꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯁꯨꯛ ꯁꯥꯡꯅ ꯍꯤꯡꯉꯛꯄ ꯄꯨꯟꯁꯤꯁꯦ ꯅꯪꯃꯨꯛ ꯊꯃꯣꯏ ꯃꯔꯥ ꯆꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯪ ꯃꯍꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯉꯣꯟꯗ ꯎꯠꯀꯦ ꯈꯟꯕꯅꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯕꯛꯇ ꯁꯛꯍꯦꯟ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯌꯥꯝꯅꯗꯤ ꯏꯀꯥꯏ ꯈꯨꯝꯅꯩ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨ ꯅꯪꯅ ꯑꯗꯨꯝ ꯊꯃꯣꯏ ꯃꯔꯥ ꯆꯦꯠꯄꯒꯨꯝ ꯑꯩꯁꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ ꯅꯪ ꯌꯥꯝ ꯐꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯉꯁꯤ ꯐꯥꯎꯗ ꯅꯪꯅ ꯑꯩꯒꯤ ꯍꯦꯜꯞ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯗ ꯀꯥꯎꯗꯦ ꯁꯛꯍꯦꯟ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯌꯨꯀꯣ ꯁꯛꯍꯦꯟꯗꯣ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛꯄ ꯃꯇꯝ ꯂꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯂꯥꯛꯄꯁꯦ ꯁꯤ ꯐꯥꯎꯕ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯆꯤꯡꯁꯦꯜ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯃꯈꯥꯗ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃ ꯐꯪꯗ꯭ꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯐꯪꯉꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯎꯠꯀꯦ ꯆꯤꯡꯁꯦꯜ ꯑꯁꯨꯛ ꯀꯨꯏꯕꯁꯨ ꯉꯥꯏꯔꯒꯁꯨ ꯂꯥꯛꯏ ꯑꯩ ꯉꯥꯏꯒꯦ ꯑꯩ ꯅꯪꯒꯤ ꯑꯁꯥ ꯈꯛꯇꯗ ꯍꯤꯡꯕꯅꯤ ꯑꯩꯅ ꯂꯩꯔꯤꯉꯩꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯦ ꯆꯤꯡꯁꯦꯜ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯃ ꯄꯥꯝꯂꯛꯄ ꯃꯇꯝ ꯌꯥꯎꯔꯗꯤ ꯅꯪꯒꯤ ꯁꯛꯍꯦꯟꯒꯤ ꯅꯥꯛꯇ ꯅꯪ ꯂꯥꯛꯎꯀꯣ ꯆꯤꯡꯁꯦꯜꯗꯣ ꯁꯛꯍꯦꯟ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯗꯨ ꯎꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯁꯛꯍꯦꯟꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯝꯃꯤ ꯅꯣꯡ ꯍꯥꯏꯖꯅꯤ ꯆꯪꯉꯣ ꯆꯤꯡꯁꯦꯜ ꯃꯥꯏ ꯃꯤꯠꯇꯣ ꯇꯥꯊꯣꯛꯑꯒ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯅꯍꯥꯛꯅꯤꯀꯣ ꯆꯤꯡꯁꯦꯜ ꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯃꯥꯅ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯁꯦꯜꯅ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯟꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩ ꯆꯤꯡꯁꯦꯜꯗꯣ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯕꯃꯛꯇꯤ ꯉꯝꯗꯦ ꯍꯥꯏꯐꯦꯠ ꯉꯥꯁꯜꯂꯝꯃꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯆꯍꯤ 10 ꯅꯨꯡꯁꯤꯔꯁꯨ 10 ꯅꯨꯡꯁꯤꯔꯁꯨ ꯊꯃꯣꯏ ꯃꯥꯅ ꯃꯆꯤ ꯂꯦꯡꯉꯔꯣꯏ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤ ꯆꯤꯡꯁꯦꯜꯅ ꯐꯅ ꯋꯥꯔꯧꯔꯁꯨ ꯁꯥꯎꯔꯁꯨ ꯃꯥꯒꯤ ꯑꯕꯨꯡꯆꯥ ꯅꯨꯡꯁꯤꯗꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯃꯥꯅ ꯌꯥꯍꯦꯟ ꯅꯨꯡꯁꯤꯕꯗꯒꯤ ꯇꯥꯗꯅ ꯁꯛꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯁꯦꯜꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤ ꯌꯥꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯥ ꯁꯛꯍꯦꯟꯗ ꯆꯦꯟꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯃꯊꯃꯣꯏ ꯃꯔꯥ ꯆꯦꯠꯄꯗ ꯆꯤꯡꯁꯦꯜ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯌꯥꯍꯦꯟꯒꯤꯗꯃꯛ ꯅꯨꯄꯥꯁꯤꯕꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯅꯨꯡꯁꯤꯍꯟꯒꯦ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯔꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯕ ꯄꯥꯝꯗꯦ ꯌꯥꯍꯦꯟꯅ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯦ ꯃꯈꯣꯡ ꯃꯍꯨ ꯀꯨꯟꯗꯅ ꯂꯩꯃꯥꯏꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯇꯨꯊꯔꯕꯅꯤ ꯉꯥꯛꯄꯤꯒꯦ ꯍꯥꯏꯔꯗꯤ ꯉꯥꯛꯄꯤꯕ ꯌꯥꯔꯕꯅꯤ ꯌꯧꯗ꯭ꯔꯤ ꯍꯥꯏꯖꯕ ꯈꯛꯅ ꯌꯥꯔꯣꯏꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯟꯈ꯭ꯔꯕꯅꯤ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯍꯧꯔꯛꯂꯦ ꯅꯣꯡꯖꯨꯊꯥ ꯃꯇꯝꯁꯨ ꯑꯣꯏ ꯃꯁꯥ ꯅꯥꯟꯅ ꯆꯜꯂꯤꯕ ꯎꯒꯤ ꯔꯦꯛꯇꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯟꯕꯗꯨꯒꯤ ꯃꯃꯥꯡꯗ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯒ ꯐꯛꯂꯥꯡꯗꯨꯗ ꯉꯥꯊꯗꯨꯅ ꯐꯣꯇꯣꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯁꯛꯇꯨꯕꯨ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯏꯊꯤꯜꯗꯨ ꯃꯃꯤꯠꯇꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪ ꯋꯥꯕ ꯐꯈ꯭ꯔꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯕꯒꯤ ꯑꯣꯏꯕ꯭ꯔꯥ
ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯊꯤꯕꯁꯦ ꯀꯩꯗꯧꯕꯒꯤ ꯑꯁꯨꯛ ꯊꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯤꯅꯣ ꯅꯪ? ꯑꯩ ꯊꯥꯗꯣꯛꯑ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯅꯪ ꯆꯠꯄ ꯅꯠꯇ꯭ꯔꯥ? ꯆꯍꯤ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯕꯁꯦ? ꯅꯪꯅ ꯑꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯝ ꯐꯒꯦꯔꯥ? ꯐꯠꯇꯕ ꯇꯥꯕꯅꯤ ꯃꯁꯥꯅ. ꯃꯤꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯃꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯂꯩꯔꯝꯂꯣꯏ ꯍꯥꯏꯗꯅ. ꯅꯪꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯈꯤꯕꯗꯣ ꯄꯦꯟꯗꯕꯒꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯊꯤꯕꯅꯤ ꯏꯃꯥ. ꯅꯪ ꯐꯠꯇꯕꯅꯦ, ꯌꯥꯝ ꯐꯠꯇꯦ ꯅꯪ. ꯐꯣꯇꯣꯗꯨꯒꯤ ꯅꯣꯡꯃꯤ ꯇꯧꯔꯤꯕ ꯃꯥꯏꯊꯣꯡꯗꯣ ꯏꯊꯤꯜ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯅꯤꯡꯁꯤꯡꯗꯕ ꯉꯝꯗ꯭ꯔꯤ, ꯅꯤꯡꯁꯤꯡꯂꯛꯏ. ꯐ꯭ꯂꯥꯁꯕꯦꯛ. ꯅꯨꯡꯊꯤꯜꯅꯤ. ꯏꯊꯤꯜꯗ ꯐꯣꯟꯗ ꯌꯥꯏꯍꯟꯒ ꯋꯥꯔꯤ ꯁꯥꯔꯤ. ꯑꯁꯣꯝꯗꯒꯤ ꯅꯨꯄꯥꯗꯨꯅ, "ꯏꯊꯤꯜ, ꯇꯥꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ ꯂꯥꯛꯑꯝꯕꯗꯣ ꯅꯣꯏ ꯅꯦꯅꯦꯅ ꯀꯩ ꯍꯥꯏꯒꯦ?" "ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯕꯨ." "ꯏꯃꯥꯗꯨꯁꯨ ꯀꯨꯏꯅ ꯂꯩꯔꯨꯁꯤ ꯍꯣꯡꯅꯕ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ." ꯏꯊꯤꯜꯗꯣ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯩ. ꯌꯥꯏꯍꯟꯒꯤ ꯃꯃꯥꯒ ꯃꯅꯦꯒ ꯀꯔꯝ ꯀꯥꯟꯗ ꯊꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕ꯭ꯔꯥ ꯍꯥꯏꯅ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯤ ꯁꯥꯈꯤ, ꯑꯊꯨꯕꯗ ꯍꯣꯡꯁꯦ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯗꯦ. ꯃꯥ ꯅꯤꯡꯁꯤꯡꯉꯤ. ꯌꯥꯏꯍꯟꯗꯗꯤ ꯍꯪꯗ꯭ꯔꯦ, ꯋꯥꯗꯣ ꯊꯩꯗꯣꯔꯛꯏ. "ꯅꯪ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯑꯣꯏꯕ꯭ꯔꯥ?" "ꯆꯥꯔꯦ. ꯕꯦꯂꯦꯅ ꯉꯥꯅꯨ ꯆꯥꯅꯤꯡꯉꯦꯅ ꯊꯣꯡꯉꯤ." "ꯑꯦ, ꯉꯥꯅꯨ ꯆꯥꯕ ꯑꯣꯏꯕ꯭ꯔꯣ ꯅꯪ?" "ꯆꯥꯏꯌꯦ. ꯀꯩꯗꯧꯔꯒꯦ? ꯄꯥꯝꯗꯕ꯭ꯔꯣ?" "ꯍꯩꯅꯗꯦ. ꯑꯁ, ꯑꯗꯨꯛ ꯃꯣꯠꯄꯗꯨ ꯀꯔꯤ ꯍꯥꯎꯒꯦꯔꯥ?" "ꯐꯔꯦ, ꯆꯥꯔꯨꯔꯦ ꯃꯇꯨꯡꯗ ꯅꯪ ꯍꯩꯅꯗꯦ ꯍꯥꯏꯔꯗꯤ. ꯑꯗꯣ ꯍꯌꯦꯡ ꯕꯦꯂꯦꯟ ꯂꯥꯛꯀꯅꯤ. ꯅꯨꯡ ꯈꯔ ꯊꯥꯟꯒꯤ ꯊꯣꯡꯒꯥꯜꯗꯣ, ꯑꯗꯨꯒ ꯈꯔ ꯇꯦꯛ ꯍꯧꯅꯕ ꯌꯨꯝꯗꯨꯁꯨ." "ꯑꯁ, ꯀꯅꯥꯅ ꯅꯪ ꯍꯩꯄꯥ ꯁꯥꯎ ꯍꯥꯏꯕ꯭ꯔꯣ? ꯏꯀꯥꯏꯈ꯭ꯔꯦ ꯃꯤ ꯃꯃꯥꯡꯗ." "ꯍꯩꯃꯥ, ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯗꯨꯕꯨ?" ꯏꯊꯤꯜꯗꯣ ꯋꯥ ꯍꯪꯒꯦ ꯇꯧꯕꯒ ꯅꯥꯀꯟꯗꯒꯤ ꯃꯅꯦꯗꯨ ꯆꯪꯉꯛꯏ. "ꯏꯊꯤꯜ, ꯇꯥꯕ꯭ꯔꯣ?" "ꯍꯥꯎ, ꯅꯦ, ꯇꯥꯈ꯭ꯔꯦ." "ꯀꯅꯥꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ? ꯌꯥꯍꯦꯟꯕꯔꯣ? ꯀꯗꯥꯏ? ꯑꯩ ꯑꯝꯇ ꯄꯥꯏꯒꯦ ꯐꯣꯟꯗꯣ." ꯃꯅꯦꯗꯨꯅ ꯑꯗꯣ ꯐꯥꯗꯣꯛꯅ ꯉꯥꯡꯕꯗꯨꯗ ꯏꯊꯤꯜꯗ ꯇꯞꯂꯤ ꯈꯨꯝꯃꯩ. "ꯍꯣꯏꯅꯦ." ꯐꯣꯟꯗꯣ ꯏꯊꯤꯜꯗꯒꯤ ꯂꯧꯏ, ꯑꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. "ꯅꯃꯥꯗꯣ ꯌꯦꯡꯒꯣꯟꯒꯤꯗꯨꯗ ꯂꯩꯕꯥꯛ ꯈꯣꯠꯂꯒ ꯀꯔꯤꯅꯣ ꯇꯧꯍꯧꯕꯅꯤ. ꯑꯃꯨꯛꯇꯪ ꯃꯈꯨꯠ ꯃꯁꯥꯒꯗꯣ ꯍꯥꯝꯗꯣꯛꯄꯤꯔꯨꯆꯣ. ꯑꯩꯅꯅꯦ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯅꯕꯀꯣ." ꯌꯥꯏꯍꯟꯁꯨ ꯇꯥꯏ ꯉꯥꯡꯂꯤꯕꯗꯣ. ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯑꯃꯅꯤꯅ ꯐꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯁꯨ ꯁꯥꯗꯕ ꯐꯖꯔꯣꯏ ꯈꯟꯗꯨꯅ ꯃꯅꯦꯗꯨꯅ, "ꯏꯕꯨꯡꯉꯣ ꯌꯥꯍꯦꯜꯂꯥ?" ꯑꯧ, ꯃꯥꯅꯤꯅꯦ." "ꯏꯃꯥ ꯍꯣꯏꯗꯣ ꯌꯥꯝ ꯐꯩꯅꯦ. ꯏꯊꯤꯜꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤ." "ꯍꯣꯏꯅꯦ, ꯀꯩꯁꯨ ꯌꯥꯝ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ." "ꯑꯗꯣ ꯌꯥꯍꯦꯟ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ. ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ." "ꯀꯩ ꯂꯩꯔꯒꯦꯅꯦ? ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ." "ꯑꯩꯅ ꯏꯊꯤꯜ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯂꯤꯛ ꯑꯃꯒ ꯁꯅꯥ ꯑꯃꯒ ꯁꯥꯕꯤꯕꯅꯤ. ꯉꯁꯤꯁꯦ ꯂꯣꯏꯔꯅꯤ ꯍꯥꯏꯔꯛꯄ. ꯑꯗ ꯏꯅꯦꯗꯗꯤ ꯄꯩꯁꯥ ꯁꯨꯗ꯭ꯔꯤ. ꯃꯔꯨꯞ ꯐꯪꯉꯒ ꯄꯤꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯇꯧꯅꯕꯁꯤꯗ ꯃꯊꯪ ꯊꯥꯗ ꯊꯥꯔꯅꯤ ꯍꯥꯏꯔꯛꯏ. ꯅꯪꯅ ꯌꯥꯔꯗꯤ." ꯌꯥꯍꯦꯟꯗꯣ ꯋꯥ ꯃꯈꯥ ꯑꯃꯐꯥꯎ ꯇꯥꯗꯅ ꯁꯠ ꯍꯥꯏꯔꯛꯏ. "ꯀꯌꯥꯅꯣꯅꯦ?" "1.5 ꯂꯥꯈ ꯅꯤ. ꯂꯤꯛꯇꯣ ꯁꯟ ꯈꯔ ꯌꯥꯝꯈ꯭ꯔꯦ. ꯁꯅꯥꯗꯨꯕꯨꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯞꯂꯒꯦ." "ꯀꯦꯁ ꯑꯣꯏꯅꯗꯤ ꯈꯨꯠꯇꯗꯤ ꯂꯩꯇ꯭ꯔꯤꯅꯦ. ꯑꯦꯀꯥꯎꯟꯗ ꯑꯣꯏꯅ ꯊꯥꯔꯨꯔꯥ?" "ꯑꯗꯣ ꯅꯪ ꯏꯊꯤꯜꯗꯒꯗꯤ ꯍꯥꯏꯒꯅꯨꯀꯣ, ꯑꯃꯨꯛ ꯋꯥꯔꯧꯈꯤꯅꯤ." "ꯍꯣꯏ, ꯁꯨꯃꯥꯏꯅ ꯇꯧꯔꯣ. ꯑꯩꯗꯤ ꯑꯦꯀꯥꯎꯟꯁꯨ ꯂꯩꯇꯦ. ꯑꯗꯨꯅꯅꯦ ꯂꯝꯐꯦꯜꯗ ꯅꯪꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯄꯨꯡ 1ꯗ ꯂꯩꯔꯝꯃꯒꯦ. ꯑꯗꯨꯗ ꯊꯦꯡꯅꯔꯁꯤꯀꯣ. ꯑꯩ ꯁꯅꯥ ꯁꯥꯐꯝꯗꯨꯒꯁꯨ ꯅꯛꯅꯔꯦ." ꯑꯗꯨ ꯍꯥꯏꯕꯒ ꯌꯥꯍꯦꯟꯕꯗꯨ ꯀꯣꯜ ꯊꯝꯈ꯭ꯔꯦ. ꯃꯥ ꯍꯥꯏꯐꯦꯠꯇꯤ ꯉꯛꯆꯥꯅꯔꯦ. ꯃꯥꯒꯤ ꯖꯦꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕ꯭ꯔꯥꯟꯆ ꯑꯃ ꯂꯝꯐꯦꯜꯗ ꯂꯩ ꯍꯥꯏꯕꯁꯦ ꯏꯊꯤꯜꯒꯤ ꯃꯅꯦꯅ ꯀꯃꯥꯏꯅ ꯈꯪꯂꯝꯂꯤꯕ? ꯃꯥꯒꯤ ꯀꯥꯔꯗꯣ ꯂꯧꯊꯣꯛꯇꯨꯅ ꯕꯦꯂꯦꯟꯗ ꯀꯦꯁ ꯑꯣꯏꯅ ꯂꯧꯊꯣꯛꯅꯕ ꯍꯥꯏꯈ꯭ꯔꯦ. ꯏꯊꯤꯜꯅ ꯔꯨꯝꯗ ꯆꯪꯉꯛꯄꯗ ꯃꯅꯦꯅ ꯐꯣꯟꯗꯣ ꯄꯤꯔꯛꯏ. "ꯁꯦ, ꯊꯝꯈ꯭ꯔꯦ. ꯆꯥꯛꯀ ꯆꯥꯔꯨꯔꯁꯤ ꯂꯥꯛꯎꯀꯣ." ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯅꯦꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ. ꯏꯊꯤꯜ ꯐꯣꯟꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ. ꯃꯃꯥꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯐꯣꯟꯗꯣ ꯃꯅꯦꯗ ꯁꯤꯟꯅꯔꯝꯃꯣꯏꯗꯕꯅꯤ. ꯌꯥꯍꯦꯟꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯝꯗ꯭ꯔꯕꯗꯤ ꯃꯥꯁꯤ ꯌꯧꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯣꯏ. ꯄ꯭ꯔꯦꯖꯦꯟꯠ ꯗꯦ. ꯄꯨꯡ 10 ꯍꯦꯜꯂꯛꯂꯦ. ꯑꯊꯦꯡꯕꯗꯨꯗ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯅꯨꯄꯤ ꯃꯥꯅ ꯄꯥꯏꯗꯦ. ꯍꯟꯖꯟ ꯀꯣꯜ ꯃꯁꯤꯡ 10 ꯍꯦꯟꯈ꯭ꯔꯦ. ꯆꯤꯡꯁꯦꯜ ꯃꯈꯨꯟꯅ ꯐꯥꯎ ꯁꯣꯛꯇꯦ. ꯀꯣꯜ ꯄꯥꯏꯗꯦ ꯈꯪꯕꯗꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯛꯏ. "ꯀꯣꯜꯁꯦ ꯄꯥꯏꯕ ꯍꯩꯇꯕ꯭ꯔꯥ ꯁꯅꯥꯅ?" ꯃꯈꯣꯟ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯗ꯭ꯔꯁꯨ ꯃꯦꯁꯦꯖꯇꯨꯃꯗꯤ ꯃꯥ ꯌꯦꯡꯅꯤꯡꯏ. ꯐꯣꯟꯗꯣ ꯂꯥꯝꯗꯨꯅ ꯌꯥꯍꯦꯟꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯄꯥꯏ.
ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯛꯏ ꯀꯣꯜ ꯄꯥꯏꯔꯣ ꯍꯥꯏꯕꯅꯦ ꯁꯅꯥ ꯑꯗꯨ ꯌꯥꯝꯅ ꯅꯥꯀꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯤꯡꯁꯤꯜꯗꯣ ꯔꯤꯄ꯭ꯂꯥꯏ ꯑꯃꯗꯤ ꯍꯜꯂꯤ ꯀꯣꯜ ꯇꯔꯥ ꯍꯦꯟꯅ ꯇꯧꯔꯛꯏꯁꯦ ꯀꯩ ꯂꯩꯕꯒꯤꯅꯣ ꯅꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒ ꯋꯥꯒ ꯑꯃ ꯍꯥꯏꯗꯗꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯥꯎꯍꯟꯒꯅꯨꯅ ꯀꯩꯅꯣ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣ ꯑꯕꯨꯡꯆꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯨꯝꯃꯒꯦ ꯁꯩꯍꯦꯟ ꯂꯥꯝꯕ꯭ꯔꯥ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯂꯥꯝꯃꯤ ꯂꯥꯝꯗꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯂꯣꯏꯔꯦ ꯁꯤꯗ ꯂꯥꯝꯃꯤ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯍꯟꯗꯛꯇꯤ ꯆꯤꯡꯁꯤꯜꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯍꯦꯛ ꯍꯥꯏꯔꯨꯏ ꯑꯩ ꯂꯧꯅꯤ ꯍꯥꯏꯔꯝꯃꯤ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯊꯝꯖꯤꯟꯈꯤ ꯑꯗꯨꯒ ꯍꯤꯞꯀꯦ ꯇꯧꯕꯒ ꯆꯤꯡꯁꯤꯜꯗꯣ ꯃꯈꯨꯠꯇ ꯃꯀꯣꯛꯇꯨꯅ ꯊꯥꯖꯤꯜꯂꯤ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯨꯏꯗꯨꯕꯣ ꯑꯁ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯃꯤꯁꯤꯗ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯥꯞ ꯂꯥꯡꯂꯒ ꯑꯣꯟ ꯇꯧꯏ ꯑꯗꯨꯒ ꯌꯥꯍꯟꯒꯤ ꯃꯦꯁꯦꯖꯇꯣ ꯑꯃꯨꯛ ꯆꯪꯗꯨꯅ ꯄꯥꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯖꯈꯣ ꯍꯥꯏꯕꯅꯣ ꯑꯩ ꯅꯪꯉꯣꯟꯗ ꯑꯩ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯦ ꯑꯩꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯊꯕꯛꯇꯨꯗꯤ ꯑꯩ ꯇꯧꯔꯔꯣꯏꯒꯦꯅ ꯍꯥꯏꯔꯦ ꯅꯪ ꯇꯥꯗ꯭ꯔꯦ ꯇꯥꯁꯟꯅꯔꯣꯏ ꯈꯪ ꯅꯪ ꯍꯧꯖꯤꯛ ꯅꯣꯟꯊꯣꯛꯇꯕꯤꯁꯨ ꯑꯣꯜꯂꯅꯤ ꯃꯤꯇꯥꯡꯕꯤꯁꯨ ꯑꯣꯜꯂꯅꯤ ꯈꯪ ꯑꯩ ꯐꯅ ꯂꯩꯒꯦ ꯑꯐꯕ ꯃꯤ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯌꯥꯍꯟꯕꯗꯣ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯡꯅꯤꯡꯕ ꯉꯥꯎ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯅꯪꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯣꯛꯁꯤꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯒꯦ ꯈꯟꯈ꯭ꯔꯦ ꯄꯥꯕꯨꯡ ꯄꯨꯟꯁꯤꯕꯒꯤ ꯅꯩꯇꯣꯝ ꯁꯥꯠꯄꯤ ꯃꯆꯥꯅꯨꯄꯤꯁꯤꯃꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯄꯨꯟꯁꯤꯗꯗꯤ ꯂꯩꯍꯜꯂꯔꯣꯏ ꯄꯥꯕꯨꯡꯕꯨ ꯂꯩꯇꯕꯒꯤ ꯑꯩꯉꯣꯟꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯗ ꯃꯤꯅꯣꯛ ꯑꯃ ꯄꯤꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯤꯡꯁꯤꯜꯗ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯌꯥꯍꯦꯟꯅ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖꯇꯨꯗ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯈꯩ ꯄꯥꯗꯨꯅ ꯂꯩ ꯌꯥꯍꯦꯟ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯏ ꯕꯣꯏꯅꯥꯎ ꯄ꯭ꯔꯚꯥꯁ ꯃꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡꯗ ꯒꯤꯇꯔꯗꯨꯒ ꯏꯁꯩ ꯉꯪꯂꯒ ꯌꯥꯍꯦꯟꯅ ꯏꯐꯤꯡ ꯐꯤꯡꯅ ꯊꯣꯔꯛꯄꯗꯨꯗ ꯕꯣꯏꯅꯥꯎꯅ ꯗꯍꯦꯟ ꯀꯥꯏꯗꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯄ꯭ꯔꯚꯥꯁꯁꯨ ꯆꯠꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯔꯛꯏ ꯗꯍꯦꯟ ꯇꯧꯍꯣꯏꯗꯦ ꯍꯥꯏꯕꯅꯤ ꯆꯠꯈ꯭ꯔꯅꯨ ꯅꯣꯡꯁꯨ ꯆꯨꯔꯛꯇꯧ ꯃꯥꯜꯂꯤ ꯗꯍꯦꯟ ꯅꯥꯕꯁꯨ ꯐꯠꯇ꯭ꯔꯤ ꯐꯨꯔꯤꯠ ꯑꯊꯥꯕꯁꯨ ꯂꯤꯠꯇꯦ ꯄ꯭ꯔꯚꯥꯁ ꯑꯩꯉꯣꯟꯗ ꯈꯝꯃꯛꯀꯅꯨ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯔꯛꯎ ꯑꯣꯏꯔꯔꯣꯏ ꯒꯥꯔꯤ ꯒꯦꯔꯦꯖꯇꯨꯗꯒꯤ ꯄ꯭ꯔꯚꯥꯁꯅ ꯕꯦꯂꯦꯟꯅ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯑꯒ ꯌꯥꯍꯦꯟꯗ ꯁꯣꯗꯣ ꯄꯤꯔꯛꯏ ꯌꯥꯍꯦꯟꯅ ꯕꯦꯂꯦꯟꯗꯤ ꯍꯧꯖꯤꯛꯋꯥꯏꯗ ꯁꯤꯗ ꯐꯝꯃꯝꯕꯅꯦ ꯗꯍꯦꯟ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯤ ꯀꯧꯊꯣꯔꯛꯎꯆꯨꯔꯥ ꯌꯥꯔꯅꯤ ꯑꯩ ꯆꯠꯈꯤꯅꯦ ꯈꯔ ꯇꯝꯃꯨ ꯄꯥꯈꯠꯀꯅꯤ ꯕꯣꯏꯅꯥꯎꯗꯨ ꯕꯦꯂꯦꯟꯅ ꯐꯝꯂꯝꯕ ꯆꯦꯗꯨꯗ ꯌꯥꯜꯂꯤꯕ ꯕꯦꯂꯦꯟꯒꯤ ꯖꯦꯀꯦꯠꯇꯣ ꯌꯥꯍꯦꯟꯗ ꯄꯤꯔꯛꯏ ꯗꯍꯦꯟ ꯁꯦ ꯖꯦꯀꯦꯠꯁꯤꯃꯗꯤ ꯂꯤꯠꯁꯤꯟꯈꯣ ꯅꯥꯕꯁꯨ ꯐꯠꯇ꯭ꯔꯤ ꯏꯪꯕꯁꯨ ꯌꯥꯗ꯭ꯔꯤꯗꯣ ꯅꯥꯔꯒ ꯗꯥꯂꯦꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯉꯥꯡꯉꯤ ꯕꯦꯂꯦꯟꯒꯤ ꯖꯦꯀꯦꯠ ꯅꯠꯇ꯭ꯔꯣ ꯌꯥꯔꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁ ꯗꯥꯂꯦꯟꯒꯤ ꯖꯦꯀꯦꯠ ꯂꯤꯠꯄ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯗꯥꯂꯦꯟꯅꯗꯤ ꯗꯍꯦꯟꯒꯤ ꯄꯪꯂꯧꯗ ꯂꯧꯗꯅ ꯁꯦꯠꯂꯒ ꯌꯥꯔꯦꯁꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯔꯥꯏꯅꯣ ꯄꯤꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯕꯦꯂꯦꯟꯒꯤ ꯖꯦꯀꯦꯠꯇꯣ ꯂꯧꯗꯨꯅ ꯂꯤꯠꯁꯜꯂꯤ ꯑꯗꯨꯒ ꯃꯥ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ ꯕꯣꯏꯅꯥꯎꯗꯣ ꯉꯁꯤꯗꯤ ꯋꯥꯊꯤꯒ ꯉꯥꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯒꯦꯠꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄ꯭ꯔꯚꯥꯁꯀ ꯊꯋꯥꯟꯒ ꯃꯣꯏꯍꯨꯝ ꯇꯟꯖꯥꯗꯨꯗ ꯕꯦꯂꯦꯟ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯒꯦꯠꯀ ꯍꯥꯡꯉꯤꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯗꯥꯍꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯑꯦ ꯀꯗꯥꯏꯗꯅꯣ ꯅꯣꯏ ꯀꯩꯝꯇ ꯈꯝꯍꯧꯗ꯭ꯔꯣ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯈ꯭ꯔꯕꯅꯤ ꯑꯁ ꯗꯥꯂꯦꯟ ꯍꯥꯏꯌꯦ ꯈꯥꯝꯃꯦꯃꯤ ꯑꯩꯈꯣꯏꯁꯨ ꯌꯥꯗꯤꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯦ ꯐꯔꯦ ꯄ꯭ꯔꯚꯥꯁꯅ ꯍꯥꯏꯕꯐꯥꯎ ꯇꯥꯗꯦ ꯑꯁ ꯉꯥꯛꯇꯪꯈꯛ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯉꯨꯕꯗ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯉꯛꯄꯒ ꯕꯣꯏꯅꯥꯎꯗꯣ ꯑꯣꯟꯁꯤꯜꯂꯛꯏ ꯕꯣꯏꯅꯥꯎ ꯑꯩ ꯖꯦꯀꯦꯠꯇꯤ ꯗꯥꯍꯦꯟꯅ ꯂꯤꯠꯈ꯭ꯔꯦ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯐꯨꯔꯤꯠ ꯑꯊꯥꯕ ꯂꯤꯠꯇꯕꯗꯨꯗ ꯏꯪꯅꯦꯅ ꯕꯦꯂꯦꯟꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯊꯅꯝꯂꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯄ ꯆꯦꯟꯖꯟꯈꯤ ꯕꯣꯏꯅꯥꯎ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯑꯁꯤꯅ ꯖꯦꯀꯦꯠ ꯑꯃꯒꯤ ꯕꯤꯄꯤ ꯍꯥꯏ ꯑꯣꯏꯈ꯭ꯔꯤꯁꯤꯅ ꯌꯥꯎꯈ꯭ꯔꯦ ꯌꯥꯍꯦꯟꯅ ꯂꯤꯠꯈꯤꯕ ꯕꯦꯂꯦꯟꯒꯤ ꯖꯦꯀꯦꯠꯇꯨꯗ ꯏꯊꯤꯜꯅ ꯌꯥꯍꯦꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯆꯦꯗꯣ